Directorate of Information and Public Relations asinduna ngasi ayuk Imphal dagi ukrul tamna Siroi Lili Festival ki paulo bachat khiba paumi sing Gwal tabida Indian Army ki kangbu amana thattuna chatlan khidre Mafam aduda lairamba Indian Army ama oiriba Maha Regiment ki kangbu aduna Imphal dagi paumi sing tongduna chatliba Manipur State Transport thaba bus adu khumjillagadi chatpa yagani adu natrabadi chatpa yaroi haina athingba pirakhibani Maduda paumi sing aduna karigidamak Manipur State Transport thariba adu khumjillaga ukrulda pauloba chatkadoribano haina hairaba faubada yadabadagi khoi saunaraba paumi sing Tata Magic amada tongduna Imphal tamna ukrul chattana halakre Hiramasigi matangda hauzik ngaihaki mamangda Major Khul Imphal da leiriba Manipur Press Club ta All Manipur Working Journalists Union gi athuba mifam ama halakhiba paumi sing adu yauna chathari Mifam aduda maru oina karigidamakta paumi singna tongliba Manipur State Transport thaba bus adu khumjillaga chatkadoribano security ki makok thongba kharana instruction piba leirabra karigidamakta Maha Regiment ki personnel sing aduna asigumba thawong sing asi chatharibano haibana jingba singi matangda wafam khanaduna amjuna hauzik leiriba president rule leiriba governor amagi makhada chalairiba lengak asigi mayokta kari thabak lokhalakadagi haibadu Mifam loiraba matungda khangba ngamlagani ngasigi thodok thokfam aduda leiruba loinana ukrulgi khongsit aduda yauruba ekhogi paumi Suresh Malomna pirakpa paudam ama miyamda tahanjari Hoji ain rajire mafam ase ekhogi Imphal East ki manung chan leiba ekhogi Gol Tabi habam dumakta ni aduga ngasi ase ekhogi DIPR gi da ekhogi paumi myam ekhogi Siroi Lili ngasi governor yauna hangdokadaba thorum asida chakadabasida ekhogi khoina tongliba bus asi paumi myam tongliba bus asi Manipur State Transport thaiba asi Manipur thaba yaroi haidana haidi si napsallo haidana athingba anira omro piduna lei panno leire aduga ekhogi mamang sigi aigi maningda uriba sigi khogi buffer zone ne haiba khogi block toriba siju block tosla thame aduga masi karamna ekhogi Manipur gi mafamda Manipur thaba bus isha chatpa yaji basi masi karamna mafam asida tandu leitaba mafam ma oiribno haibado karamna haimamda tholoi paudam jariba Suresh Malom Goral Tabi